Ahanmamagtada aigi nuksirba viewers mayambu Sangai Explain na taramna okchari. Ngasisu Sangai Explain na mayamgidamakti yamna nungairba filmgi explanation ama puduna lakjari. Haiba film asigi mamingdi Wrecking Crew. Film asi action amasung comedy da best tawba 28 January 2026 ta puthokiba American gi film amani. Film asina IMDb rating da 10 gi manungda 6.4, Prime Video da 10 gi manungda 6.4. Aduga Rotten Tomatoes da 74% gi fresh rating phangiba film amani. Film asida saktam langliba langlebi gi maming khara pallabada film asigi main hero Jonny Hale gi saktam da maming lairaba actor Jason Momoa mahak asi mayamna thoidok endokna khangnaraba Aquaman hariba film adugi main hero aduni. Aduga Jonny Hale gi mayamba James Hale gi saktam langliba Bautista makoini gi mapa Walter Hale gi saktam langliba Brian L. Culana. Film asida yauriba character sing asi aduki matik yamkre. Character mayam sing asi aina loina panduna leiba taragadi aduki matik yamagani maram aduna atopa character singdi film gi explanation asidi goina khangminarsi. Film asi masi manao ama oiriba James amadi Jonny makoini na makoigi mapa oiriba Walter sibu masak khangdaba miyoi singna halambadagi masin manao makoini changduna yamna wana tawduna thigalaba matungda mapagi laman khumbagi wari ma oigedrebani adubu kari maramki damakta makoini gi mapa asibu hatliba aduga kanana makoini gi mapa asibu hatliba aduga makoini na mapagi laman khumbangam khibra nataga ngam khidabra haiba adudi explanation asdigi yengaga khangminarsi aduga domna karigomba channel asibu ahanba thengnabiba oiba taragadi channel asibu support tawboina channel asibu subscribe tawiramu aduga anowa film ama thagalakpa matamda adomda notification laknabagi damakta bell icon busu on tawiramu aduga aigi nungsirba viewers singna explanation asibu nungaibiba taragadi wari liriba aikoibu support tawiboina adongi maman yamlaba like comment share busu tawiramu adongi like comment share duna mayamgi seba tawjariba aikoigisu thauna ama oribani fare adudi mayam film asigi asengwa wari adu explanation asigi oina khangminarsi Film asi yahuba sinasi aikoina America da laiba Chinatown Hawaii da ohali numit asi New Year oibana miyoi kyamana New Year gi festival bu pangthoktuna lemi aduga haiba matam asida ahan oiba nupa amana yamna pakhatna lambi du da chattuna lemi aduga mahakna lakpa matamda mahaki akoibada atopa gunda singna mahakpu tanarakpra haiduna mahakna yamna pakhatna chattuna lemi mastegi mahakna asum laba matungda envelope amabu chithi gi box amada thadarami asumna envelope adu thadaramaba matungda mahak adu yamna harauna lami aduga mahaki masa sichu khangdanabagi damakta bazar adu da yolamiba purit amabu su lauduna mahaki masa adu kupsalaga tholami aduga mahakna mafam asibu thadoga chatkinaba haiduna khongka amani sorokta thangdorokpaga mahak asi ben amana thombadagi mafam asida siduna taraglerami adubu ben asisu hannengamdabida thauraga dum chatkirami maistagi sin asi mu kat tawraga aikoida film asigi main character oiriba James Hale da ohali mahak asi Navy SEAL gi commander amani matam asida mahakna anauba lakpa cadet kya amabu ising manungda matau karamna sor hondabida lupaga leigani haiba asibu takpiduna lemi adubu haiba training asida anauba laiba cadet sing adudi training asibu yamna lubana maram oraga ising asigi manungda kuina leiba ngamdabida mathakta loina kakhatna khirami maistagi James na swimming pool adugi mathakta kakhalaba matamda anauba laiba cadet sing aduda mahakna yamna sarami aduga James na cadet sing aduda nakoi amuka hanna ising asigi manungda 30 second lupkadabune haiduna mahakna yamna sauna hairami adubu makata na thaba asi tawdringai matamda atopa officer ama laktuna James ta mahaki phone call ama la haiduna hairami adubu tawreiba phone asi James ta paikhalabu matamda yamna nungaitaba paw ma tarami madudi mahaki mapa Walter Hale adu asakhangdaba miyoi kharana garina thomambadagi laikhidre haraklami maistagi James adu yamna thuna mokta chatuna mapagi asibagi hakchang adu wengami mobki coroner duna mahaki mapa asi gari amana thomambadagi laikhidabani aduga haiba gari adu mapa asi dum thomambaba matungda gari mata hanengamdabida thauraga chatkibani haiduna phongtomi aduga masidagi hena maru oiba information singdi hayeng police tagi report laga khangani harami modagi aikoida mathangi next day da moikoida olli numit asida James asi mahaki mayumda halami mahaki mayum asi Honolulu hairiba Hawaii gi capital adu da oirami aduga makhogi mayum asi samudra khongban maya amada su oirami hariba matam asida mahak asi makhogi mayungi sana thaknaba sing asibu mahakna sem saduna lemi matam asida mahaki nupisu tholaktuna nahakna service da leiruba adu nungaibra haiduna so hangami mahaki nupigi maming asi Lela kawi
Jamesna mahakki nupida hoi ayakna leiruribado yamna nungai adubu anouba lakpa cadet-singgi performance adu uraga ayak yamnadi sauningi ado aikoigi baba Walter do kanagumba masak khangdaba miyoi kharana garina thomambadagi laikhidre asumna harakpadagi mahakki nupi Lela su yamna nungairamde aduga paw asi mahakki manau nupa Oklahoma da laiba Jonny dadi paw asi pikhrabra haiduna ngami Jamesna mahakna call kiyamadi tawrabani adubu Jonny na okhalaktre harami Lelana call adu okhalaktragadi message oina thakho hairami aduga haiba matam asida aikoida sinasi amo alcohol ma haiba mafam aduda uhali matam asida film asigi main character oriba Jonny si waikoina ufangi mahak asi police officer amani hojik mahak asi mayumda halami adubu mahakna asumna halakpa matamdadi mahakki nupi Valentina asidi yum asidagi hankinaba haiduna mahakki pochei sing adu loina yomsanduna lemi Jonny di karino tormibase haiduna ngakpada lorami Valentina na hojikti aisu mafam asida laibada yamna ware aina nangidamakta kyama honaraga nahakna aina honariba mayamsing asi karimata khangdaba nahakna aigi karimata khanbidaba haiduna mahak asi mafam asidagi sauraga hankidoi tawwarami modagi Valentina na mahakki mapuroiba James Hale asibu mahak kyamu yauna ningbano yenge haiduna sangyang tawthomi aduga mahakki mapuroiba aduda ngasi asi kari numitno haiduna ngami Jonny nasu ngasi asi Wednesday ni harami Valentina di mahakki nupagi pakhum asi taba matamda mahakti yamna saurami aduga ngasi asi mahakki birthday numitni aduga mahakki birthday ki numit po khangbide haiduna yamna saurami maistagi Jonny ni yamna thawai nungaitana mahakki nupida aibu ngakpiyo ai nangbu yamna nungsi haiduna Spanish londa ngangami modagi Valentina na mahakki nupa adubu ngakpibagi mongda tawraga mamaiduda kupakna thazalami aduga Valentina adu mafam asidagi sakidoi tawrami aduga mahakki nupa aduda aidi Spanish ngangde aidi Portuguese ngangi maramdi ai Brazil dagi ne harami Jonny nasu mahakki nupida asengbagi di Portuguese asidi drunken Spanish ne harami adubu mahakna haiba wasi tadabida mahakki nupi Valentina asidi mafam asidagi sauna mahakki car dubu thawraga sakhirami adubu mata asida thawriba car kuthaw asigi mo si ubadagi ekhoina khange madudi mahakki nupi Valentina asi car thawba aduki matik hayaiba asi numit asigi nungdangda Jonny asidi yamna thawai nungaitana mahakki nupi duna call torokpara haiduna phone aduda hanjin hanjin yengduna yu kyama thaktuna lemi adubu haiba matam asida mahakki phone asida Lelana call torami Lela hairiba asi mahakki di mataimani phone asida Lelana mahak asi mahakki mayamagi nupini aduga nahaki baba Walter du laikhidare haiduna paw pirami adubu Jonny na thawai sa sadana mahakki mapa adudi chai kyagi mamangdagi laikhidare haiduna hairami Lelana nahaki baba do ngarang khakta ngairi laikhidriba do hayeng nahaki baba gi funeral ni nahak funeral yawba la wairami matam asida Jonny adu bathroom da sangduna yu bottle adu hangtoknaba haiduna tawringe matam asida mahakki mayum asida lotna Japanese ani changchalami adubu haiba matam asida Lela asisu dum call paiduna leiribani modagi changaiba Japanese ani dudagi Japanese amana Jonny gi ngaksam aduda thang ama thamduna dab tawrami Jonny na nakoina aingondagi pamiba asi karino haiduna hangami aduga somdasu Lelana Jonny asibu phone asida kauduna lemi sangaiba Japanese singaduna aikoi naki babana nangonda tharakiba package adu nangondagi lawba laibani haiduna phongtomi aduga nahakna pot adu piraktaba taragadi nahak khudong thiba tagani haiduna su phongtomi adubu Jonny di mahakki mapana mangonda karimta pirakhiba laite mahakki mapaga mahaka wari sanadaba chai kyama kuire haiduna harami modagi Jonny ni yamna kakna nakoina yamna pamabadi thang yanthatna si haiduna Japanese ani du dairami adubu Japanese amana makogi mathabakta yeiba tetu dubu utlaga masigi tetu sina masakta iba si karino na khangabra haiduna ngami adubu Jonny na thawai sa sadana madudi sagon amani haraklami Japanese masaduna masi sagon nate dragon amani Jonny na dragon mandeda asawba sagon male harami modagi Japanese masaduna masi dragon ni mathong chadaba haiduna Jonny da harami Jonny na mu karemna duna o dragon asi mathong chadaba oire haiduna phongtomi masidagi mafam sida laiba Japanese sing asina makoi asi Yakuza group ki miyoi ne haiduna phongtomi Yakuza hairiba asi Japan da leiba crime tawba group amani makoi sing asi Japanese ki oinadi mafia gumbani masidagi Jonny na su makoi sing asi Yakuza gi mi ne habdu khangbadagi mahakna makoi singbu tap tagai fudaduna bathroom gi vessel sing da khara thomjan aduga wall da khara kauksan furami adubu haiba matam asida mafam asida atopa miyoi amasu sangsalakuna Jonny da nongmaina attack tawrami adubu Jonny na leitho hobadagi nongmai maru sing adu amata palamde haiba matam asida nongmai maru dusu loina loikhirami maistagi Jonny na hojiki nupa adubu muk tap tagai fudalami aduga haiba matam asida Japanese ani dusu muk tholaga Jonny da attack tawnaba tawrami adubu hojik Jonny asi thawa sadabida yu thaksaduna dance tawduna leithomi aduga Yakuza gi member ne hairiba mafam asida sangaiba Japanese ani sibu muk mahakna muk fudarami maistagi Japanese amana mu table amagi manakta leptuna lemi haiba mafam aduda photo amasu lerami Jonny na photo du mahakki mamagi photo ni thenganu harami
ꯑꯗꯨꯕꯨ ꯖꯄꯥꯅꯤꯁ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯐꯣꯇꯣꯗꯨꯕꯨ ꯃꯈꯥꯗ ꯏꯟꯊꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯤ ꯑꯁꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯖꯄꯥꯅꯤꯁ ꯑꯗꯨꯕꯨ ꯒ꯭ꯔꯦꯇꯔ ꯑꯃ ꯄꯥꯏꯗꯨꯅ ꯎꯟꯁꯥ ꯑꯗꯨ ꯑꯂꯨ ꯃꯀꯨ ꯈꯣꯛꯄꯗꯧꯅ ꯈꯣꯛꯇꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯦꯕꯜ ꯃꯆꯤꯗꯨꯗ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯑꯒ ꯆꯦꯜꯂꯒ ꯃꯈꯨꯠꯅ ꯊꯣꯝꯗꯠꯇꯨꯅ ꯅꯨꯄꯥꯗꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯗꯨꯗ ꯌꯦꯡꯉꯝꯃꯤꯕ ꯑꯗꯨ ꯖꯣꯅꯤꯅ ꯃꯁꯤꯗꯤ ꯗ꯭ꯔꯥꯒꯣꯟꯅꯤꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯋꯥꯜꯇꯔꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯗꯨ ꯍꯋꯥꯏꯗ ꯄꯥꯡꯊꯣꯛꯑꯝꯃꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤ ꯍꯦꯛ ꯍꯧꯕꯒ ꯖꯦꯝꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯌꯨꯅꯔꯦꯜ ꯌꯥꯎꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯒꯦꯡꯒꯤ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯒꯨꯟꯗꯥꯒꯤ ꯇꯤꯝ ꯑꯃꯅꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯖꯤꯟ ꯅꯥꯅꯤꯗ ꯃꯍꯥꯛꯅ ꯇꯝꯃꯝꯃꯤ ꯅꯥꯅꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯋꯥꯜꯇꯔꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃ ꯑꯣꯏꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯃꯇꯝꯗ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯂꯩꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯖꯣꯅꯤ ꯑꯁꯤ ꯐ꯭ꯌꯨꯅꯔꯦꯜ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ ꯖꯣꯅꯤ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯖꯤꯟ ꯑꯣꯏꯔꯤꯕ ꯅꯥꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯖꯣꯅꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯣꯅꯤ ꯑꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯃꯔꯝꯗꯤ ꯖꯣꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯑꯅꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯂꯥꯗ ꯖꯣꯅꯤ ꯑꯁꯤ ꯅꯍꯥꯛꯅ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯂꯦꯂꯥꯅꯁꯨ ꯃꯍꯥꯛꯅ ꯐꯣꯟꯗ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯦꯂꯥꯅ ꯖꯣꯅꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯁꯨ ꯖꯣꯅꯤ ꯑꯁꯤ ꯅꯈꯣꯏꯒꯤ ꯀꯀꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯖꯦꯝꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯀꯀꯥꯅꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯕ ꯐꯪꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯀꯣꯊꯣꯛꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯖꯣꯅꯤꯅ ꯖꯦꯝꯁꯇ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯝꯃꯦꯅ ꯖꯦꯝꯁꯅꯁꯨ ꯖꯣꯅꯤꯗ ꯅꯍꯥꯛꯁꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯦ ꯖꯣꯅꯤꯅ ꯑꯩꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯒꯤ ꯋꯦꯠ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯨꯔꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯏꯕ ꯃꯥꯏꯕ ꯑꯁꯤꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯄꯥꯡꯊꯣꯛꯏꯕ ꯃꯥꯏꯕ ꯑꯁꯤꯅ ꯄꯤꯇꯔ ꯃꯍꯣ ꯑꯁꯤꯕꯨ ꯋꯥꯜꯇꯔ ꯍꯥꯜꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯍꯥꯏꯅꯕ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯑꯝꯃꯤ ꯄꯤꯇꯔ ꯃꯍꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯋꯥꯏ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯒꯣꯚꯔꯅꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯜꯇꯔꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔ ꯃꯍꯣꯅ ꯋꯥꯜꯇꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯒꯦꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤꯕꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯎꯔꯝꯃꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯖꯣꯅꯤꯅꯁꯨ ꯌꯨꯝ ꯑꯁꯤ ꯎꯕ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤ ꯖꯦꯝꯁꯀꯤ ꯃꯃꯥ ꯃꯥꯂꯤꯌꯥꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯖꯦꯝꯁꯅ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯣꯟ ꯊꯤꯗꯣꯛꯇꯨꯅ ꯂꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯟꯕꯗꯒꯤ ꯕꯦꯡꯛꯗ ꯊꯝꯇꯣꯛꯑꯝꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ ꯖꯦꯝꯁ ꯑꯃꯗꯤ ꯖꯣꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯈꯛꯇꯃꯛ ꯄꯨꯟꯕꯅꯤ ꯃꯃꯥꯗꯤ ꯇꯣꯉꯥꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯋꯥꯜꯇꯔ ꯑꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯥꯂꯤꯌꯥ ꯀꯧꯏ ꯃꯥꯂꯤꯌꯥꯒꯤ ꯃꯆꯥ ꯑꯁꯤꯅ ꯖꯦꯝꯁ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯤꯝ ꯀꯧꯏ ꯀꯤꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯖꯣꯅꯤ ꯑꯁꯤꯅꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥꯅ ꯅꯍꯥꯛꯄꯨꯁꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯂꯤꯌꯥꯅ ꯖꯣꯅꯤꯒꯤꯗꯃꯛꯇ ꯔꯨꯝ ꯐꯥꯎꯕ ꯁꯥꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯖꯣꯅꯤꯅ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯀꯥ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯖꯦꯝꯁꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯖꯣꯅꯤ ꯖꯣꯅꯤꯅ ꯖꯦꯝꯁ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯃꯥꯂꯤꯌꯥ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯒꯗ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯁꯤꯗ ꯁꯥꯎꯔꯝꯃꯤ ꯃꯌꯥꯝꯕ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯖꯣꯅꯤ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯖꯣꯅꯤ ꯖꯣꯅꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯍꯥꯏꯕꯕꯨ ꯖꯦꯝꯁꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯅ ꯑꯩꯒꯤ ꯃꯃꯥ ꯃꯥꯂꯤꯌꯥꯕꯨ ꯅꯍꯥꯛꯀꯤ ꯃꯃꯥ ꯀꯤꯝꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯅꯤ ꯅꯍꯥꯛꯀꯤ ꯃꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯌꯧꯅ ꯁꯥꯎꯅꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯒ ꯖꯣꯅꯤꯅ ꯃꯌꯥꯝꯕ ꯑꯁꯤꯗ ꯑꯁꯤꯌꯧꯅ ꯋꯥꯔꯧꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯔꯝꯁꯨ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯑꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ
ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯟꯆ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯇꯦꯕꯜ ꯑꯃꯗ ꯄꯨꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯁꯤ ꯎꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯍꯟ ꯃꯥꯂꯤꯌꯥꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯅꯥꯅꯤꯅ ꯖꯣꯅꯤꯗ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯕꯅꯤ ꯃꯥꯂꯤꯌꯥꯅꯗꯤ ꯅꯍꯥꯛꯄꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯂꯥꯅ ꯑꯃꯨꯛ ꯖꯣꯅꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯏꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯕꯕꯥ ꯋꯥꯜꯇꯔꯗꯨꯁꯨ ꯂꯩꯖꯔꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯗꯕꯅꯦ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯃꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯦ ꯍꯥꯏꯔꯝꯃꯤ ꯄꯤꯇꯔꯅꯁꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯝꯁꯅꯁꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯣ ꯔꯤ ꯑꯃꯅ ꯊꯣꯝꯃꯝꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯑꯃꯠꯇ ꯊꯥꯖꯗꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯣ ꯃꯇꯧ ꯑꯗꯨꯝꯅ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯀꯔꯤꯝꯇ ꯉꯥꯡꯅꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯦꯂꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯆꯥ ꯑꯅꯤꯗꯨ ꯇꯥꯍꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯖꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯉꯔꯥꯡ ꯑꯗꯨ ꯌꯥꯀꯨꯖꯥꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯄꯦꯀꯦꯖ ꯑꯃ ꯊꯥꯈꯤꯕ ꯑꯗꯨ ꯄꯤꯌꯨ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯀꯨꯖꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯌꯥꯀꯨꯖꯥꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤꯗ ꯖꯦꯝꯁꯅ ꯅꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯏ ꯅꯍꯥꯛ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯤ ꯑꯗꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯇꯦꯡ ꯄꯥꯡꯗꯕꯤ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯅ ꯍꯧꯖꯤꯛꯄꯨ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯇꯥꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯅꯤ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯒ ꯃꯗꯨꯒꯤ ꯋꯥ ꯑꯗꯨꯅꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁꯅ ꯃꯅꯥꯎꯅꯨꯄꯥ ꯖꯣꯅꯤ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯖꯣꯅꯤꯅ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯅꯍꯥꯛꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤ ꯂꯥꯛꯑꯒ ꯍꯧꯖꯤꯛꯅ ꯅꯍꯥꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯐꯕ ꯄꯥꯎ ꯑꯃꯗ ꯇꯥꯗ꯭ꯔꯤꯕ ꯑꯁꯦ ꯈꯟꯅ ꯆꯩꯅꯕꯒꯤ ꯄꯥꯎ ꯉꯥꯛꯇ ꯇꯥꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯖꯣꯅꯤ ꯑꯁꯤ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯌꯥꯔꯦ ꯖꯦꯝꯁ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯊꯥꯖꯗ꯭ꯔꯤꯕ ꯑꯁꯤ ꯖꯦꯝꯁꯅ ꯖꯣꯅꯤ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯣ ꯊꯥꯖꯗꯕ ꯅꯠꯇꯦ ꯅꯪꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯏꯃꯥ ꯀꯤꯝ ꯑꯗꯨ ꯍꯥꯠꯈꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔ ꯁꯤꯈꯤꯕ ꯑꯁꯤ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯤꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯣ ꯃꯤꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯣ ꯒꯥꯔꯤꯅ ꯊꯦꯡꯉꯝꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯌꯥꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯅꯨ ꯅꯍꯥꯛ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯒꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯃꯌꯥꯝꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯖꯣꯅꯤ ꯑꯁꯤ ꯁꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯑꯌꯥꯝꯕ ꯑꯗꯨꯗ ꯁꯥꯎꯔꯝꯃꯒ ꯈꯨꯠꯌꯥꯏ ꯎꯁꯜꯂꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯕꯥꯔ ꯑꯃꯗ ꯌꯨ ꯊꯛꯄ ꯆꯪꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯔꯇꯦꯟꯗꯔꯗꯨꯅ ꯃꯉꯣꯟꯗ ꯌꯨ ꯂꯤꯛꯂꯤ ꯑꯃ ꯄꯤꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯨ ꯑꯁꯤ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯗꯨꯅ ꯖꯣꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯍꯋꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯪꯉꯤ ꯃꯤꯁꯇꯔ ꯀꯦꯅ ꯅꯍꯥꯛꯄꯨ ꯎꯅꯕ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤ ꯑꯁꯤꯅ ꯖꯣꯅꯤꯗ ꯃꯍꯥꯛ ꯑꯁꯤ ꯍꯋꯥꯏꯗ ꯍꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯄꯪꯉꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯣꯅꯤꯅ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯤꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤ ꯑꯁꯤꯗ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯅꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯕ꯭ꯂꯔ ꯆꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯁꯨ ꯆꯤꯛꯄ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯋꯥꯟꯊꯔꯒ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯖꯤꯛ ꯕꯥꯔꯇꯦꯟꯗꯔꯗꯨꯅ ꯄꯤꯔꯛꯏꯕ ꯌꯨ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯟꯊꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯌꯥꯟꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯁꯇꯔ ꯀꯦꯒꯤ ꯃꯅꯥꯛꯇ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯀꯦꯅ ꯖꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯌꯥꯎꯕ ꯂꯥꯛꯏꯕ ꯑꯗꯣ ꯅꯍꯥꯛꯀꯤ ꯕꯕꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯀꯦꯅ ꯖꯣꯅꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯃꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯏꯕ ꯍꯥꯏꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯅꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤꯅ ꯖꯣꯅꯤꯗ ꯍꯋꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯏꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯃꯤꯁꯇꯔ ꯀꯦꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯄꯅꯤ ꯃꯤꯁꯇꯔ ꯀꯦꯅ ꯅꯍꯥꯛꯀꯤ ꯏꯃꯥꯗꯣ ꯑꯩꯅ ꯍꯥꯠꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯠꯂꯝꯗꯕꯁꯨ ꯌꯥꯏ
ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯀꯦ ꯁꯤꯟꯗꯤꯀꯦꯠꯀꯤ ꯒꯦꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯅꯥꯃꯠꯇ ꯌꯥꯅꯤꯡꯗꯕꯅꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯔꯤꯚꯦꯟꯁ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯐꯔ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯑꯣꯐꯔꯁꯦ ꯌꯥꯀꯨꯖꯥꯅ ꯐꯥꯎ ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯣꯏ ꯑꯗꯨꯒ ꯖꯣꯅꯤ ꯑꯁꯤꯕꯨ ꯇꯦꯕꯜꯗ ꯅꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯁꯤꯗ ꯀꯦ ꯍꯥꯏꯕ ꯃꯥ ꯑꯃ ꯍꯛꯑꯒ ꯅꯍꯥꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯟꯈꯤꯗꯧꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯈꯤꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯗꯤ ꯑꯩꯅꯁꯨ ꯀꯟꯕ ꯉꯝꯃꯣꯏ ꯅꯍꯥꯛꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯗ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤda ꯃꯤꯁꯇꯔ ꯀꯦꯒꯤ ꯒꯦꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯑꯝꯃꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯩꯔ ꯑꯁꯤꯗ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯋꯥꯜꯇꯔꯅ ꯂꯩꯈꯤꯗꯕꯒꯤ ꯀꯦꯁꯄꯨ ꯄꯥꯏꯔꯤꯕ ꯗꯤꯇꯦꯛꯇꯤꯚ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯊꯤꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝꯅ ꯊꯣꯛꯄ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯀꯔꯤꯝꯇ ꯑꯐꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯋꯥꯔꯀꯤꯡ ꯇꯧꯗꯦ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯟꯗꯔꯋꯥꯔꯜꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯦꯅꯥꯔꯗ ꯀꯧꯏ ꯃꯗꯨꯗꯒꯤ ꯔꯦꯅꯥꯔꯗꯅ ꯅꯍꯥꯛꯀꯤ ꯕꯕꯥ ꯂꯩꯈꯤꯗꯕ ꯑꯗꯣ ꯃꯔꯗꯔ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯤꯖꯟꯕ ꯌꯥꯕ ꯃꯈꯩ ꯊꯤꯖꯜꯂꯕꯅꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯅꯥꯔꯗꯅꯁꯨ ꯖꯣꯅꯤ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏꯅꯤꯗ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯁꯦ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯑꯁꯦ ꯀꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅꯦ ꯍꯥꯏꯔꯛꯑꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯥꯔꯗꯀꯤ ꯋꯥ ꯑꯁꯤꯗ ꯖꯦꯝꯁꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯖꯦꯝꯁꯅ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯡꯉꯒ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯥꯔꯗꯇꯒꯤ ꯃꯄꯥꯒꯤ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯛꯑꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯤꯆꯦꯟ ꯑꯃ ꯄꯣꯀꯦꯠ ꯅꯥꯏꯐ ꯑꯃ ꯑꯗꯨꯒ ꯋꯥꯂꯦꯠ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯋꯥꯂꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯔꯤꯁꯤꯞ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯁꯤꯞ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯇꯌꯥꯔꯒꯤ ꯃꯥꯔꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ CCTV ꯀꯦꯃꯦꯔꯥ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ ꯑꯁꯤꯗꯒꯤ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯇꯦꯟꯗꯦꯟꯠ ꯑꯁꯤꯅ ꯖꯣꯟꯒꯤ ꯂꯥꯛꯏꯕ ꯗ꯭ꯔꯦꯁ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ इंटरटेनमेंट तौब लाइब्रा हाइदुना हंगमी अदुबु जेम्सना यामना ज्ञान ताना एटेंडेंट अदुदा नखोगी मफम असिगी सिक्योरिटी कैमरा असिगी CCTV फुटेज असिगी नुमित मरी मंगानी गी ममांगी नुमिदांगी फुटेज अदु अमुक्ता येंगे हरमी अदुगा एटेंडेंट अदुगी टिप्स ओइनबा हाइदुना पैसा खरसु लोकथोक्तुना महांगना टेबल अदुदा थममी मसिदगी एटेंडेंट अदुना मखोगी बॉस अदुबु मपानदा कौथोमी क्लब असिगी बॉस असिना जेम्सता नाहक मफम असिदगी यामना थुना चटखरो हाइरमी अदुबु जेम्सना अमो अतोपा पैसा खरगा अमो हापचलमी अदुगा क्लब अदुगी बॉस अदुदा मसिगी पैसा सिंग असिना नखोइना अइंगोंदा कोऑपरेशन पीबगिने हाइरमी अदुबु क्लब असिगी बॉस असिना नाकी पैसा खर असिना आइगी क्लब असिदा नाकी अपाम थबक खुदिमक तौबा यागद्रा हाइदुना साउरमी मौदगी जोनना नखोइना अइंगोंदा कोऑपरेशन पीबा पामद्रबनिना आइना पीरिबा पैसा से नखोइगी मफम असिगी थुगाई खोकाइबगी पैसाने हाइदुना खल्लो हाइरमी एटेंडेंट अदुना करिनो नाहना थुगाइगद्रिबसे हाइदुना हंगमी मदुदगी जोनना एटेंडेंट अदुगी मथबाक्ता फारिबा चेन अदुबु थादलमी अरमदुना एटेंडेंट अदु यामना नादुना मफम अदुदा लाउदुना लेमी अदुगा हाइबा मतम असिमक्तदा जोनीना असोमदना वाल्टरना लेरंबा अपार्टमेंट अदुदा चत्तुना मपाना लैखिदबा सिगी मरम असिगी एविडेंस ओइबा याबा पोत थीदुना लेमी अदुगा मफम असिदा चारमिबा मयामसिंग असि उबा मतमदा मांगना मफम असिदा अतोबा मीसिंग लै हाइबा असि मांगना खंगमी मौदिगी मफम अदुदा लेरंबा युबोतन अमा लौखत्तुना मांगना थअगा पोचैसिंग असि मथंग मथंग थिरकपा मतमदा ड्रॉवर अमा चिंगथोबा मतमदा नोंमा यावरंबा अदु मांगना थेंगनरमी हाइबा नोंमै अदु मांगना यepsanखिरमी अदुगा हाइबा मतम असिदा मांगना लैरिबा का असिबु कनागुंबा अमना थोहांग थोरकपा असि मांगना तारमी मसिदगी मांगना थुना नाकंदा लैसनदुना लोटलगा लैखिरमी अदुगा हाइबा मतम असिदा मफम असिदा चंगाइबा नहा पाखंग अदुना महांगना हौजिक चिंगथोंबा ड्रॉवर दुदा रिगुंबा पोचै खरबु थीदुना लेमी मसिदगी जोनी दु तुमिंदा थोलामी हाइबा मतम असिदा मफम असिदा चंगाइबा नुपा अदुना जोनी सिबु उबदगी महाक अदु मफम असिदगी यामना थुना चेंथोखिरमी जोनीना सु नुपा अदु यामना कन्ना तानरमी अदुबु नुपा अदुना यामना हाइना सिंगना मफम अदुदगी पाकर अमगी मोंगदा ओनोंदुना चोंगचोंगदुना कुमथकिरमी नुपा असिगी मोंग असिदा जोनीना हे अनोइबा जेकिजा नाक आइना खंगनी हारमी अदुबु हौजिकी अनोइबा नुपा अदुना जोनीदा लक्नरमगा मफम असिदगी महा अदु जोनीदगी नांथोकना बाहाइदुना चेनखिरमी अदुबु जोनीना नुपा अदुना चेलैबा अदुगी लंबी अदुगी शॉर्टकट चत्तुना नुपा असिबु थत्तुना फुरम्मी
ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯀꯤ ꯆꯥꯟꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯅꯥꯛ ꯅꯛꯄ ꯄꯥꯔ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯖꯣꯅꯤꯅ ꯐꯨꯈꯤꯕꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯀꯥꯏꯗꯨꯅ ꯅꯥꯍꯤ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯇꯣꯟꯒꯤ ꯅꯥꯍꯤ ꯑꯗꯨꯕꯨ ꯈꯛꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟ ꯃꯈꯨꯟ ꯑꯗꯨꯗ ꯇꯤꯁꯨ ꯄꯦꯄꯔ ꯅꯝꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯅꯤꯅ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯗꯨꯒ ꯋꯥꯜꯇꯔꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯜꯇꯔ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯄꯥꯒꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯋꯥꯜꯇꯔ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯑꯩ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯖꯣꯅꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄꯤꯀꯥꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯤꯗ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯜꯇꯔꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯑꯁꯤ ꯋꯥꯜꯇꯔꯒꯤ ꯍꯦꯀꯔꯅꯤ ꯑꯗꯨꯒ ꯋꯥꯜꯇꯔꯒꯤ ꯃꯍꯥꯛꯅ ꯏꯃꯦꯜꯁꯤꯡ ꯍꯦꯛ ꯇꯧꯕ ꯐꯣꯟ ꯇꯦꯞ ꯇꯧꯕ ꯑꯗꯨꯒ ꯋꯥꯜꯇꯔꯅ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕꯁꯤꯡꯒꯤ ꯌꯥꯁꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯋꯥꯜꯇꯔꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯄꯤꯀꯥꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯑꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯂꯤꯁ ꯑꯁꯥꯡꯕ ꯑꯃ ꯁꯦꯝꯕ ꯌꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯑꯗꯨꯗꯤ ꯋꯥꯜꯇꯔ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯕꯗ ꯀꯅꯥꯒꯤ ꯊꯕꯛꯁꯤꯡꯗꯤ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯄꯤꯀꯥꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯗ ꯅꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔ ꯑꯁꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯣꯏꯕ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯅ꯭ꯌꯨ ꯏꯂꯣꯋꯥ ꯍꯥꯏꯅ ꯈꯪꯅꯕ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯈꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛꯇ ꯌꯥꯎꯁꯜꯂꯤꯕ ꯑꯁꯦ ꯃꯗꯨꯗꯒꯤ ꯄꯤꯀꯥꯅ ꯖꯣꯅꯤꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯤꯀꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯁꯜꯂꯣ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯥꯏꯕ ꯃꯅꯥꯇꯣꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯊꯠꯂꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯅꯥꯇꯣꯟ ꯑꯗꯣ ꯐꯤꯛꯁ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯤꯅ ꯄꯤꯀꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯋꯥꯜꯇꯔꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯁꯦ ꯖꯣꯅꯤꯅ ꯂꯩꯊꯠꯈꯤꯕꯗꯒꯤ ꯐꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯅꯍꯥꯛꯀꯤ ꯅꯅꯥꯇꯣꯟ ꯑꯗꯣ ꯐꯅꯕ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯌꯨ ꯑꯗꯨ ꯊꯛꯆꯜꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯔꯥꯎꯟ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯔꯞꯕꯣꯔꯗ ꯑꯃ ꯐꯛꯂꯥꯡꯗ ꯊꯦꯠꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯁꯔꯞꯕꯣꯔꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯄꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯋꯥꯜꯇꯔ ꯑꯗꯨꯗꯤ ꯈꯨꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯁꯔꯞꯕꯣꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯊꯦꯠꯂꯤꯕ ꯁꯔꯞꯕꯣꯔꯗ ꯑꯁꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯁꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯅꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯔꯞꯕꯣꯔꯗ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯦꯞ ꯑꯃꯕꯨ ꯀꯦꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯞ ꯑꯁꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯦꯞ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯅꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯪꯉꯝꯃꯤ ꯃꯔꯝꯗꯤ ꯃꯦꯞ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯤꯜ ꯌꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯥꯅꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯅꯥꯅꯤ ꯑꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯒꯣꯚꯔꯅꯔ ꯄꯤꯇꯔ ꯃꯥꯍꯣ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯥꯅꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄꯤꯇꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯀꯦꯝꯄꯦꯟ ꯑꯃꯒꯤ ꯃꯐꯝꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯅꯤꯅ ꯃꯍꯥꯛꯅ ꯐꯪꯉꯤꯕ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯦꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯑꯀꯨꯞꯄ ꯗꯤꯇꯦꯜꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯥꯅꯤꯗ ꯍꯪꯉꯝꯃꯤ ꯅꯥꯅꯤꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇ ꯆꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯍꯪꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯪꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯗꯇꯥꯁꯤꯡ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯌꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯦꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯖꯤꯠ 9ꯒꯤ ꯃꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯃꯗꯨ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯅꯥꯅꯤꯅ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯣꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯤꯟꯅ ꯊꯤꯟꯒꯗꯧꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯀꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯁꯤ ꯐꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯀꯥ ꯑꯗꯨꯗꯤ ꯅꯥꯀꯟꯗ ꯇꯨꯁꯟꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯁꯨ ꯆꯪꯉꯛꯏꯕ ꯃꯤ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯪꯉꯛꯏꯕ ꯃꯤ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯖꯣꯅꯤꯒꯤ ꯃꯌꯥꯝꯕ ꯖꯦꯝꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯖꯦꯝꯁꯇ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯅꯁꯨ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯅ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯌꯦꯡꯁꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯃꯌꯥꯝꯕꯗ ꯅꯍꯥꯛꯄꯨ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯃꯔꯗꯔ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯥꯏ ꯒꯥꯔꯤꯅ ꯊꯦꯡꯉꯝꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯗꯥꯏ ꯖꯦꯝꯁꯅꯁꯨ ꯖꯣꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯁ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯥꯁ ꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯂꯦꯞꯇꯣꯞ ꯑꯃꯗ ꯊꯤꯡꯖꯤꯜꯂꯒ ꯐꯖꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯕꯦꯟ ꯑꯗꯨꯅ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯑꯣꯏꯅ ꯊꯣꯝꯕꯅꯤ ꯃꯔꯝꯗꯤ ꯕꯦꯟ ꯑꯁꯤꯅ ꯊꯣꯝꯃꯕ ꯃꯇꯨꯡꯗ ꯕꯦꯟ ꯑꯁꯤ ꯈꯥꯝꯃꯝꯗꯦ ꯕꯦꯟ ꯑꯁꯤꯅ ꯑꯗꯨꯝ ꯇꯛꯈꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯁꯤꯖꯔꯖꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯊꯣꯝꯃꯝꯃꯤꯕ ꯕꯦꯟ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯀꯟꯐꯥꯔꯝ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯥꯠꯂꯤꯕ ꯑꯁꯤ ꯕ꯭ꯂꯨ ꯕꯦꯟ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯖꯣꯅꯤꯅ ꯄꯤꯀꯥꯗ ꯁꯤꯇꯤ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯕ꯭ꯂꯨ ꯕꯦꯟꯒꯤ ꯂꯤꯁꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯂꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨ ꯈꯣꯝꯒꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯏꯔꯣꯏ ꯂꯣꯏꯅ ꯇꯧꯔꯝꯕ ꯑꯦꯁꯥꯏꯟꯃꯦꯟ ꯍꯥꯏꯕꯗꯤ ꯅ꯭ꯌꯨ ꯏꯂꯣꯌꯥꯒꯤ ꯀꯝꯄꯦꯅꯤꯗꯨꯅ ꯇꯧꯈꯤꯕ ꯍꯞꯇꯥ 2ꯒꯤ ꯏꯚꯦꯟꯠꯁꯤꯡ ꯑꯗꯨꯒ ꯀꯔꯝꯕ ꯑꯅꯧꯕ ꯏꯚꯦꯟꯠꯁꯤꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯤꯁ ꯁꯦꯝꯒꯠꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯄꯤꯀꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯐꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯊꯥ ꯑꯃ ꯍꯦꯜꯂꯦ ꯄꯩꯁꯥ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯝꯃꯤ ꯖꯣꯅꯤ ꯍꯣꯏꯅꯁꯨ ꯄꯤꯀꯥꯒꯤ ꯋꯥ ꯑꯁꯤ ꯌꯥꯕꯗꯒꯤ ꯄꯤꯀꯥ ꯑꯁꯤ ꯍꯧꯖꯤꯛ ꯖꯣꯅꯤ ꯍꯣꯏꯒꯤ ꯃꯤ ꯑꯣꯏꯈꯤꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯋꯥꯜꯇꯔꯅ ꯂꯩꯔꯝꯃꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥ ꯋꯥꯜꯇꯔꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯒꯥꯔꯤꯅ ꯊꯣꯝꯖꯤꯜꯂꯛꯏꯕ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯃꯠꯇꯒꯤ ꯃꯤ ꯑꯣꯏꯔꯝꯗꯦ ꯌꯥꯀꯨꯖꯥ ꯇꯤꯝꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯖꯣꯅꯤ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯤ ꯂꯦꯞꯄꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯣꯅꯤ ꯍꯣꯏꯅꯁꯨ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯍꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯀꯨꯖꯥꯒꯤ ꯊꯧꯔꯛꯏꯕ ꯒꯥꯔꯤ ꯑꯁꯤꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯥꯞꯄꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯌꯥꯝꯅ ꯅꯥꯟꯅ ꯇꯧꯗꯨꯅ ꯌꯥꯀꯨꯖꯥꯒꯤ ꯃꯈꯣꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏꯕ ꯃꯦꯝꯕꯔꯗꯨꯕꯨ ꯀꯛꯊꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯤ ꯑꯗꯨꯗꯤ ꯀꯥꯔꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯁꯨ ꯖꯣꯅꯤꯗ ꯑꯦꯇꯦꯛ ꯇꯧꯁꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯅꯤꯁꯨ ꯂꯣꯠꯇꯨꯅ ꯈꯥꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯑꯒ ꯌꯥꯀꯨꯖꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯣꯡꯁꯜꯂꯒ ꯌꯥꯀꯨꯖꯥꯒꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯥꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯅ ꯌꯥꯀꯨꯖꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯄꯣꯈꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯀꯨꯖꯥꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯖꯦꯝꯁꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯥꯏꯁꯟꯗꯨꯅ ꯅꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯗꯤ ꯖꯦꯝꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯖꯣꯅꯤꯗ ꯁꯥꯎꯔꯝꯃꯤ ꯖꯣꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯀꯥꯔ ꯑꯁꯤ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯁꯤ ꯊꯨꯒꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯅꯟꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯁꯤ ꯑꯃꯨꯛ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯝꯁꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯅꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯀꯥꯏꯈ꯭ꯔꯦꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯥꯔꯁꯦ ꯊꯨꯒꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯄꯥ ꯋꯥꯜꯇꯔꯒꯤ ꯗꯤꯇꯦꯛꯇꯤꯚ ꯑꯃ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯕꯖꯥꯔꯗ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯑꯜꯀꯣꯍꯣꯃꯥꯗꯒꯤ ꯄꯨꯂꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯖꯣꯅꯤꯅ ꯃꯍꯥꯛꯅꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯛꯇꯤ ꯅꯠꯇꯦ ꯅꯍꯥꯛꯇꯤ ꯁꯁꯄꯦꯟꯗꯦꯗ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯄꯩꯁꯥ ꯄꯤꯔꯒ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯕ ꯖꯦꯝꯁꯇꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯖꯣꯅꯤꯗ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯌꯥꯀꯨꯖꯥꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯈꯪꯖꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯀꯨꯖꯥ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯈꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯁ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯄꯤꯔꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯥꯠꯅ ꯍꯥꯏꯔꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯗ꯭ꯔꯥꯏꯚ ꯑꯗꯨꯁꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯔꯦꯀꯤꯡ ꯀ꯭ꯔꯨꯒꯤ ꯃꯑꯣꯡꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯔꯝꯃꯤ ꯔꯦꯀꯤꯡ ꯀ꯭ꯔꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯑꯃꯥ ꯑꯇꯥ ꯊꯣꯛꯍꯟꯕ ꯒ꯭ꯔꯨꯞ ꯍꯥꯏꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯔꯦꯀꯤꯡ ꯀ꯭ꯔꯨ ꯍꯥꯏꯗꯨꯅ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯁꯨꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯗ ꯔꯦꯀꯤꯡ ꯀ꯭ꯔꯨ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯣꯇꯣꯗ ꯎꯠꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤ ꯔꯦꯀꯤꯡ ꯀ꯭ꯔꯨꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯖꯣꯅꯤꯅ ꯐꯪꯈꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯅꯦ ꯍꯥꯏꯕ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜ ꯄꯨꯝꯕ ꯑꯁꯤ ꯅꯥꯅꯤꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯦ ꯍꯥꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯥꯒꯗꯣꯏ ꯇꯧꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯅꯣꯔꯠ ꯏꯁꯠ ꯁꯥꯏꯗ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯕ ꯑꯁꯤꯅ ꯔꯣꯕꯥꯔꯠꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯗꯩ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯗꯤꯕꯦꯂꯄꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅꯁꯨ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯍꯋꯥꯏ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞꯇꯁꯨ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯕꯥꯔꯠꯁꯣꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯅꯥꯅꯤꯅ ꯊꯥꯗꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯣꯅꯤꯅ ꯃꯁꯤꯒꯤ ꯔꯣꯕꯥꯔꯠꯁꯣ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯥꯅꯤꯅ ꯔꯣꯕꯥꯔꯠꯁꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ PI ꯋꯥꯛꯀꯤꯗꯃꯛꯇ ꯗꯔꯀꯥꯔ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯗꯣ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯔꯒ ꯅꯦꯛꯑꯝꯕꯁꯨ ꯌꯥꯏ ꯃꯇꯥꯡ ꯑꯁꯤꯗ PI ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯥꯏꯕꯅꯤ ꯋꯥꯜꯇꯔꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯃ ꯑꯣꯏꯕꯅꯤꯅ ꯔꯣꯕꯥꯔꯠꯁꯣ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃ ꯑꯣꯏꯅ ꯋꯥꯜꯇꯔ ꯑꯁꯤꯕꯨ ꯅꯦꯛꯑꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯅꯤꯅ ꯐꯣꯡꯗꯣꯛꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗ ꯖꯦꯝꯁꯅ ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜꯁꯤꯡ ꯑꯁꯤ ꯍꯣꯇꯦꯜꯒꯤ ꯑꯣꯏꯔꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯁꯥꯒꯗꯧꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯀꯦꯁꯤꯅꯣ ꯁꯥꯟꯅꯐꯝꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯦꯝꯁꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯥꯅꯤꯅꯁꯨ ꯉꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯦꯁꯤꯅꯣꯒꯤ ꯁꯥꯟꯅꯐꯝꯒꯤ ꯕꯤꯜꯗꯤꯡ ꯁꯥꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯊꯥꯅꯕ ꯈꯣꯠꯅꯕꯒꯤ ꯖ꯭ꯋꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯏꯂꯤꯒꯦꯟ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏꯕꯁꯦ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯣꯕꯥꯔꯠꯁꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯥꯅꯤꯅ ꯔꯣꯕꯥꯔꯠꯁꯣ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯐꯟ ꯔꯥꯏꯖꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀ ꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯇꯥꯗꯕꯤꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯔꯣꯕꯥꯔꯠꯁꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯖꯣꯅꯤꯅ ꯃꯍꯥꯛꯇꯤ ꯃꯣꯇꯦꯜꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯥꯅꯤꯅ ꯌꯥꯔꯝꯗꯦ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯖꯣꯅꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯝꯁꯀ ꯈꯔ ꯑꯗꯨꯝ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯖꯦꯝꯁꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯖꯦꯝꯁꯇꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯃꯣꯇꯦꯜꯗ ꯂꯩꯒꯅꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯖꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯒꯦꯔꯦꯖꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯅꯥꯟꯕ ꯁꯨꯄꯔ ꯕꯥꯏꯛ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯕꯥꯏꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯥꯏꯛ ꯑꯁꯤꯕꯨ ꯇꯦꯁ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯕꯥꯏꯛ ꯑꯗꯨꯗ ꯀꯥꯈꯠꯄ ꯃꯇꯝꯗꯗꯤ ꯖꯦꯝꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯥꯔꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯕꯥꯏꯛ ꯑꯁꯤ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯖꯣꯅꯤꯗ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡꯗ ꯄꯩꯁꯥ ꯄꯤꯔꯒ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯣꯅꯤꯅ ꯃꯍꯥꯛꯅ ꯑꯜꯀꯣꯍꯣꯃꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯁꯥꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯉꯥꯡꯁꯤꯡꯗ ꯅꯤꯁꯥ ꯌꯣꯟꯖꯟꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯄꯩꯁꯥ ꯄꯤꯔꯒ ꯇꯧꯕꯅꯦ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯁꯁꯄꯦꯟꯁꯟꯗ ꯂꯩꯕꯒꯤꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯊꯧꯔꯝꯕ ꯕꯥꯏꯛ ꯑꯁꯤ ꯑꯣꯏꯅ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯊꯧꯔꯝꯕ ꯕꯥꯏꯛ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯕꯥꯏꯛ ꯑꯃꯃꯝ ꯊꯧꯗꯨꯅ ꯔꯣꯕꯥꯆꯣꯅ ꯀꯥꯁꯤꯅꯣꯒꯤ ꯕꯤꯜꯗꯤꯡ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯗ ꯃꯐꯝ ꯑꯁꯤꯒꯤ ꯂꯝ ꯑꯁꯤ ꯀꯅꯥꯅ ꯃꯄꯨ ꯑꯣꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯌꯨꯝ ꯁꯥꯗꯨꯅ ꯐꯖꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯂꯝ ꯑꯁꯤ ꯒꯣꯔꯃꯦꯟꯒꯁꯨ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯒꯣꯔꯃꯦꯟꯒꯤ ꯂꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯥꯎꯠꯁꯥꯏꯗꯔ ꯀꯌꯥ ꯑꯃꯅ ꯂꯝꯁꯤꯡ ꯑꯁꯤꯕꯨ ꯂꯩꯅꯕ ꯍꯥꯏꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡ ꯑꯃꯁꯨ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯖꯣꯅꯤꯗ ꯄꯤꯀꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯃꯝꯃꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯚꯦꯟ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯠ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯠꯅ ꯚꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯃꯤ ꯂꯣꯅꯥ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯒꯣꯚꯔꯅꯔ ꯑꯣꯐꯤꯁꯀꯤ ꯂꯣ ꯂꯦꯚꯦꯜꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯅꯈꯣꯏꯅꯤ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯚꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯜꯂꯒ ꯌꯦꯡꯉꯨ ꯚꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯀꯣꯞꯄꯤꯕ ꯑꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯃꯝꯃꯕ ꯃꯇꯨꯡꯗ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯚꯦꯟ ꯑꯁꯤꯗ ꯍꯥꯞꯆꯜꯂꯒ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯏꯟꯊꯔꯒ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯑꯗꯨꯕꯨ ꯚꯦꯟ ꯑꯁꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯁꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯁꯤꯇꯤ ꯑꯁꯤꯗ ꯊꯧꯔꯤꯕ ꯕ꯭ꯂꯨ ꯚꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯆꯦ ꯑꯗꯨ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯅ ꯚꯦꯟ ꯂꯤꯁ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯚꯦꯟ ꯂꯤꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡ ꯑꯗꯣ ꯅꯍꯥꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯆꯦ ꯑꯗꯨꯕꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯒ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯍꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯆꯦ ꯑꯗꯨ ꯃꯨꯟꯈ꯭ꯔꯒ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯥꯏꯈ꯭ರೆ ꯅꯍꯥꯛꯇꯤ ꯁꯁꯄꯦꯟꯗꯦꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯖꯦꯝꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛꯁꯨ ꯐꯣꯔꯁꯀꯤ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯖꯣꯅꯤ ꯑꯃꯗꯤ ꯖꯦꯝꯁ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯅ ꯁꯥꯎꯒꯗꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯅꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯣꯅꯤꯅ ꯄꯤꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯄꯤꯀꯥ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯀꯥꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯌꯥꯒ ꯀꯥꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯅꯤꯅ ꯄꯤꯀꯥ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯜꯂꯒ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯐꯣꯀꯁ ꯇꯧꯔꯤꯕ ꯑꯗꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯌꯥꯁꯤ ꯏꯝꯄꯣꯔꯠꯀꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯕ ꯅꯍꯥꯛꯅ ꯈꯣꯝꯖꯤꯜꯂꯒ ꯃꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯕ ꯖꯦꯝꯁꯅ ꯅꯍꯥꯛꯅ ꯍꯌꯥꯁꯤ ꯏꯝꯄꯣꯔꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯝꯃꯤ ꯖꯣꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯈꯤꯕ ꯕ꯭ꯂꯨ ꯚꯦꯟꯒꯤ ꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯌꯥꯁꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯈꯛꯇꯪꯅꯤ ꯖꯄꯥꯅꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯑꯁꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨ ꯍꯥꯠꯂꯤꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯌꯥꯀꯨꯖꯥ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤ ꯌꯥꯀꯨꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯖꯄꯥꯅꯤꯁꯀꯤ ꯑꯣꯏꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯒꯦꯡꯁꯇꯔ ꯃꯥꯐꯤꯌꯥꯒꯨꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯅꯅꯤ ꯖꯄꯥꯅꯤꯁꯀꯤ ꯃꯤ ꯃꯃꯤꯡ ꯑꯃ ꯌꯥꯎꯔꯝꯕ ꯑꯁꯤꯗ ꯖꯣꯅꯤꯅ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯖꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯥꯅ ꯅꯈꯣꯏꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯔꯣꯕꯥꯆꯣꯒꯤ ꯐꯟꯔꯥꯏꯖꯤꯡꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯧꯒꯗꯧꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯀꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯀꯔꯤꯝꯇ ꯃꯗꯨꯒꯤꯗꯃꯛꯇ ꯇꯦꯟꯁꯟ ꯂꯩꯔꯨꯅꯨ
party ꯑꯗꯨꯒꯤ ꯆꯤꯟꯖꯥꯛ ꯄꯥꯟꯅꯒꯗ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯑꯩꯒ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯩ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯁꯥꯗꯨꯅ ꯌꯥꯎꯁꯜꯂꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯔꯣꯕꯥꯆꯣꯒꯤ ꯐꯟꯔꯥꯏꯖꯤꯡ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯩ ꯃꯆꯨꯒꯤ ꯐꯤꯒꯔ ꯁꯥꯔ ꯂꯤꯠꯄ ꯋꯦꯇꯔ ꯑꯃ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯔꯨꯃꯥꯜ ꯂꯧꯊꯣꯛꯑꯒ ꯔꯣꯕꯥꯆꯣꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏ ꯑꯗꯨꯕꯨ ꯇꯩꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏ ꯇꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯉꯛꯀꯅꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯆꯣ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏ ꯇꯩꯁꯟꯕ ꯔꯨꯃꯥꯜ ꯑꯗꯨ ꯄꯤꯀꯥꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯍꯥꯞꯆꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯀꯥꯅ ꯖꯣꯅꯤ ꯍꯣꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯔꯣꯕꯥꯆꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤꯕ ꯄ꯭ꯂꯦꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯏꯕ ꯒꯦꯁ ꯑꯃꯗ ꯄꯤꯁꯜꯂꯝꯃꯒ ꯃꯁꯤ ꯉꯥꯛꯇ ꯄꯥꯏꯕꯤꯔꯝꯃꯨ ꯑꯩꯍꯥꯛ ꯀꯤꯆꯟꯗ ꯊꯕꯛ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯉꯤꯕꯒ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯤꯀꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯣꯅꯤ ꯑꯃꯗꯤ ꯖꯦꯝꯁ ꯃꯈꯣꯏꯅꯤꯁꯨ ꯋꯦꯇꯔ ꯁꯥꯗꯨꯅ ꯂꯩ ꯁꯥꯠꯄ ꯐꯤꯒꯔ ꯁꯥꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯄꯤꯀꯥꯅ ꯅꯈꯣꯏꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯗꯨ ꯌꯧꯅ ꯊꯦꯡꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯗ ꯆꯦ ꯑꯃ ꯄꯤꯁꯤꯜꯂꯛꯑꯝꯃꯤ ꯖꯣꯅꯤꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯄꯤꯀꯥꯅ ꯍꯌꯥꯔꯁꯤ ꯏꯝꯄꯣꯔꯠꯀꯤ ꯆꯦꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯌꯥꯔꯁꯤ ꯏꯝꯄꯣꯔꯠꯀꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨ ꯑꯗꯨ ꯖꯄꯥꯅꯤꯁꯇ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁꯤꯌꯥꯔ ꯍꯣꯜꯗꯔ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯌꯥꯀꯨꯖꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨ ꯐꯦꯛ ꯀꯝꯄꯦꯅꯤꯔ ꯍꯥꯏꯔꯝꯃꯤ ꯄꯤꯀꯥꯅ ꯐꯦꯛ ꯀꯝꯄꯦꯅꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯀꯝꯄꯦꯅꯤꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗꯁꯨ ꯀꯝꯄꯦꯅꯤ ꯀꯌꯥ ꯑꯃ ꯍꯥꯡꯗꯨꯅ ꯂꯤꯒꯦꯜ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯣ ꯐꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯅꯔꯁꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯋꯦꯇꯔꯒꯤ ꯊꯕꯛ ꯑꯁꯤꯗꯒ ꯇꯧꯕ ꯍꯩꯗꯧ ꯃꯥꯟꯗꯦ ꯅꯨꯡꯒꯤ ꯆꯤꯡꯗꯧꯅ ꯆꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯒꯗꯧ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯩꯒꯤ ꯊꯕꯛ ꯇꯧꯕ ꯆꯠꯂꯦꯀꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯗꯣꯏ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯅ ꯄꯤꯀꯥꯗ ꯃꯊꯨꯟ ꯑꯗꯨꯗ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯖꯦꯝꯁꯇꯤ ꯄꯤꯀꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯋꯦꯇꯔ ꯑꯁꯤ ꯃꯥꯟꯅꯕ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯒ ꯁꯣꯝꯗ ꯖꯣꯅꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯇꯥꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯖꯣꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯦꯝꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯋꯦꯇꯔ ꯑꯃ ꯑꯣꯏꯔꯤꯕꯅꯦ ꯍꯥꯏꯕꯗꯨꯒ ꯀꯥꯎꯊꯣꯛꯑꯒ ꯑꯇꯣꯞꯄ ꯋꯦꯇꯔꯁꯤꯡꯅ ꯄꯨꯔꯛꯏꯕ ꯖꯨ ꯑꯗꯨꯒ ꯊꯛꯑꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅꯁꯨ ꯖꯦꯝꯁꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯡꯅꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯥ ꯑꯁꯤ ꯋꯦꯇꯔ ꯑꯃ ꯁꯥꯗꯨꯅ ꯌꯨ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯀꯔꯤꯒꯤꯅꯣ ꯖꯦꯝꯁ ꯅꯍꯥꯛꯅ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯟꯅꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯃꯍꯥꯛꯇꯤ ꯐ꯭ꯂꯔꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟꯗꯅ ꯖꯦꯝꯁ ꯑꯁꯤ ꯄꯤꯀꯥꯅ ꯄꯨꯁꯤꯜꯂꯛꯄ ꯐꯠꯇꯕ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯤꯀꯥꯁꯨ ꯅꯍꯥꯛꯀꯤ ꯀꯣꯂꯔꯗꯨ ꯐꯖꯅ ꯁꯦꯝꯖꯜꯂꯣ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯖꯄꯥꯅꯤꯁ ꯑꯃ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯁꯨ ꯖꯄꯥꯅꯤꯁ ꯃꯆꯥ ꯑꯗꯨꯗ ꯄ꯭ꯂꯦꯠ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯃꯆꯥ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯅꯝꯕꯔ 4 ꯀꯌꯥ ꯑꯃꯕꯨ ꯍꯩꯊꯔꯛꯑꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯖꯦꯝꯁꯇꯤ ꯖꯄꯥꯅꯤꯁ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯄꯥꯅꯤꯁ ꯃꯆꯥ ꯑꯗꯨꯅꯁꯨ ꯖꯦꯝꯁꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯋꯦꯇꯔ ꯑꯃ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯨꯟꯅ ꯌꯦꯡꯉꯛꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯖꯦꯝꯁꯇ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯖꯦꯝꯁꯇ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ